ꯊꯥꯏꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯄꯥꯛ ꯑꯃꯗ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯀꯨꯁꯨꯝ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯥꯒꯤꯅ ꯃꯈꯨꯔꯥꯁꯤꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯀꯨꯁꯨꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯋꯥꯡ ꯆꯥꯎꯔꯒ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯥ ꯑꯃꯒꯤ ꯊꯃꯣꯏꯕꯨ ꯂꯥꯏꯅ ꯁꯨꯝꯍꯠꯄ ꯉꯝꯕꯤꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯃꯁꯛ ꯃꯇꯧ ꯃꯗꯨꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒ ꯍꯔꯥꯎꯅ ꯅꯣꯛ ꯈꯦꯗꯅ ꯂꯩꯒꯗꯕꯁꯨ ꯃꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛꯀꯤ ꯑꯣꯟꯅꯕꯗ ꯀꯨꯁꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯃꯍꯥꯛꯀꯤ ꯄꯤꯁꯨꯝ ꯑꯅꯤ ꯑꯗꯨ ꯁꯨꯞꯆꯤꯟꯅꯗꯨꯅꯇ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯒꯁꯨ ꯋꯥꯔꯤ ꯁꯥꯅꯗꯅ ꯇꯧꯕꯁꯨ ꯇꯧꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨꯗ ꯇꯧꯔꯝꯃꯤ꯫ ꯀꯅꯥꯒꯁꯨ ꯅꯣꯡꯃꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯅꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯃꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯂꯩꯄꯥꯛ ꯑꯗꯨꯗ ꯃꯍꯥꯛꯀ ꯃꯇꯥ ꯁꯥꯟꯅꯕ ꯅꯨꯄꯤ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯄꯥꯈꯪꯁꯤꯡꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯄꯥꯛꯇꯒꯤ ꯄꯥꯈꯪ ꯃꯌꯥꯝ ꯑꯃꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯀꯨꯁꯨꯝꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯗꯗꯨꯅ ꯂꯣꯏꯅꯃꯛ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯑꯗꯨꯒ ꯁꯥꯊꯤꯕ ꯃꯇꯧ ꯑꯗꯨꯅ ꯂꯩꯄꯥꯛ ꯑꯗꯨꯒꯤ ミꯌꯥꯝꯅꯁꯨ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯕꯗ ꯀꯤꯕ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯐꯖꯕ ꯁꯛꯇꯝ ꯑꯗꯨꯗꯗꯤ ꯉꯥꯎꯗꯕ ꯃꯤꯑꯣꯏꯗꯤ ꯌꯥꯎꯗꯕꯅꯤꯅ ꯃꯍꯥꯛꯀꯤ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯊꯣꯠ ꯃꯦꯡꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ ꯈꯟꯗꯨꯅ ꯍꯧꯖꯤꯛꯁꯨ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯁꯨꯝꯅꯅꯕ ꯍꯣꯠꯅꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯂꯩꯄꯥꯛ ꯑꯗꯨꯃꯛꯇꯗꯒꯤ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯂꯨꯋꯥꯡ ꯀꯧꯕ ꯄꯥꯈꯪ ꯑꯃꯈꯛ ꯀꯨꯁꯨꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯨꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯃꯀꯦ ꯁꯦꯝꯗꯨꯅ ꯍꯣꯔꯦꯟ ꯀꯨꯁꯨꯝꯗ ꯄꯤꯅꯅꯕ ꯍꯥꯏꯗꯨꯅ ꯈꯨꯗꯣꯜ ꯈꯔꯁꯨ ꯂꯥꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯅꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯂꯥꯡꯖꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯨꯁꯨꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯗꯤ ꯈꯪꯖꯗꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯗꯣꯜ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯌꯣꯝꯕꯤꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯏꯆꯥꯅ ꯅꯃꯥ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯨꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣꯅꯦ? ꯏꯃꯥꯗꯤ ꯏꯃꯧꯒꯗꯣ ꯄꯥꯝꯂꯕꯅꯤꯅꯦꯍꯦ꯫ ꯏꯆꯥꯅ ꯑꯁꯨꯝꯅ ꯅꯃꯥ ꯑꯩꯒꯤ ꯑꯄꯥꯝꯕꯒ ꯈꯪꯂꯛꯄ ꯑꯁꯤꯗ ꯏꯃꯥꯗꯤ ꯍꯔꯥꯎꯕꯗꯕꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯅꯅꯦ ꯍꯥꯏꯌꯨ ꯏꯀꯥꯏꯒꯅꯨꯀꯣ꯫ ꯏꯃꯥꯗꯗꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯕꯨ ꯑꯣꯏꯔꯤꯒꯕ?" "ꯏꯃꯥ, ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤꯗꯤ ꯏꯃꯥꯅꯁꯨ ꯍꯦꯟꯅꯕꯨ ꯈꯪꯉꯝꯃꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯗꯤ ꯀꯨꯁꯨꯝꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯖꯕ ꯑꯁꯦ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯃꯤ ꯏꯃꯥ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯍꯥꯏꯔꯒꯗꯤ ꯅꯆꯥ ꯑꯩꯍꯥꯛꯅꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐꯖꯕ ꯅꯨꯄꯤ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯦꯟꯅꯅꯤꯡꯉꯤ ꯏꯃꯥ." "ꯑꯦ, ꯀꯔꯤ ꯍꯥꯏꯕ ꯏꯕꯨꯡꯉꯣ? ꯀꯨꯁꯨꯝꯅꯤ ꯍꯥꯏꯕ? ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯅꯪ ꯅꯨꯄꯤꯒ ꯊꯤꯗ꯭ꯔꯕꯁꯨ ꯇꯣꯛꯑꯣꯀꯣ ꯏꯕꯨꯡꯉꯣ꯫ ꯏꯃꯥ ꯏꯃꯧ ꯄꯥꯝꯗ꯭ꯔꯦ꯫ ꯏꯃꯧꯒ ꯑꯃꯠꯇ ꯊꯤꯔꯛꯑꯅꯨ ꯏꯕꯨꯡꯉꯣ." "ꯑꯦ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯍꯧꯖꯤꯛꯇ ꯏꯃꯥꯕꯨ ꯏꯃꯧ ꯄꯥꯝꯃꯦꯅ ꯍꯔꯥꯎ ꯍꯥꯏꯈꯤꯗꯥꯏꯅꯦ?" "ꯅꯪꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯨꯁꯨꯝ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯇ꯭ꯔꯕꯔꯣ? ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯪꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯔꯨꯔꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯗꯨꯕꯨ ꯅꯠꯇꯦ꯫ ꯅꯪꯕꯨ ꯀꯔꯤꯃꯇ ꯀꯤꯕꯒ ꯐꯥꯎꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯅꯨꯄꯥ ꯀꯌꯥꯗꯤ ꯌꯥꯝꯂꯦ ꯃꯥꯅ ꯐꯨꯗꯅ ꯊꯥꯔꯛꯂꯤꯕꯁꯦ꯫ ꯃꯄꯥꯡꯒꯜ ꯍꯥꯏꯔ ꯁꯥꯃꯨ ꯑꯃꯒꯨꯝꯅ ꯀꯜꯂꯤ꯫ ꯅꯠꯇꯦ, ꯃꯗꯨꯕꯨ ꯅꯨꯄꯤꯔꯅꯦꯍꯦ꯫ ꯃꯗꯣ ꯃꯁꯛ ꯐꯖꯕꯒꯤ ꯋꯥꯅꯤꯀꯣ, ꯇꯧꯊꯣꯔꯛꯄꯗꯤꯅꯦ ꯍꯤꯡꯆꯥꯕꯤꯅꯤ ꯍꯤꯡꯆꯥꯕꯤ꯫ ꯑꯗꯨꯅꯅꯦ ꯅꯪꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯣ ꯆꯠꯈ꯭ꯔꯅꯨ꯫ ꯏꯃꯥ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯏꯃꯥꯒꯤ ꯏꯆꯥꯗꯤ ꯅꯇꯣꯝꯇꯅꯤ꯫ ꯑꯗꯨꯅꯅꯦ ꯍꯣꯔꯦꯟ ꯀꯨꯁꯨꯝ ꯍꯥꯏꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯪꯕꯨꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯐꯨꯔꯒ ꯊꯥꯔꯛꯄꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯔꯛꯂꯦ ꯍꯥꯏꯅ ꯈꯜꯂꯣ꯫ ꯃꯥꯗꯤ ꯃꯆꯤꯡ ꯐꯠꯇꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯕꯨ ꯃꯥꯅ ꯐꯨꯗꯨꯅ ꯍꯅꯨꯊꯪ ꯑꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯏꯕꯨꯡꯉꯣ ꯏꯃꯥ ꯏꯃꯧꯒ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤ." "ꯑꯁ ꯏꯃꯥ, ꯌꯥꯔꯦꯁꯦ, ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ꯫ ꯀꯨꯁꯨꯝꯅ ꯐꯨꯔꯛꯂꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯣ ꯃꯈꯣꯏꯗꯤ ꯅꯨꯄꯤꯁꯦ ꯀꯔꯝꯕ ꯋꯥꯍꯩꯅ ꯊꯦꯝꯅꯧꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯠꯇꯦ꯫ ꯅꯨꯄꯤꯗꯕꯨ ꯗꯝꯀꯥ ꯇꯧꯔꯒ ꯉꯥꯡꯂꯕꯗꯤ ꯑꯗꯨꯝ ꯐꯨꯔꯛꯄ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝꯕꯨ ꯁꯨꯝꯒꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯔꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯇꯧꯔꯛꯂꯕꯗꯤ ꯅꯆꯥ ꯑꯩꯍꯥꯛꯁꯨ ꯏꯄꯥꯡꯒꯜ ꯀꯟꯕꯗ ꯍꯥꯏꯅꯔꯤꯕ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯏꯃꯥ꯫ ꯑꯗꯨꯅ ꯃꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯐꯨꯗꯕꯗꯤ ꯀꯩꯁꯨ ꯂꯩꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯗꯨꯅꯅꯦ ꯏꯃꯥ, ꯅꯪ ꯋꯥꯈꯜꯗꯣ ꯄꯪꯈꯟꯗ ꯈꯟꯖꯤꯟꯒꯅꯨ꯫ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯐꯖꯅ ꯂꯩꯔꯝꯃꯣ ꯏꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯋꯥꯡ ꯑꯗꯣ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯀꯨꯁꯨꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯀꯨꯁꯨꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯐꯧ ꯈꯔ ꯁꯨꯝꯕꯟꯗ ꯍꯥꯞꯂꯒ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯃꯁꯤꯗꯒꯤ ꯂꯨꯋꯥꯡ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯀꯨꯁꯨꯝꯗ ꯍꯥꯏꯔꯛꯏ, ꯀꯨꯁꯨꯝ, ꯐꯧ ꯁꯨꯔꯝꯃꯤꯔꯣ? ꯀꯨꯁꯨꯝ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯦ꯫ ꯃꯃꯤꯠꯅ ꯂꯨꯋꯥꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯋꯥꯡꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤꯁꯤꯕꯨ ꯑꯩ ꯂꯥꯛꯄꯁꯤꯗ ꯁꯥꯎꯅꯤꯡꯉꯤꯔꯣ? ꯁꯥꯎꯒꯅꯨ, ꯑꯩꯗꯤ ꯅꯪꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦꯅ ꯂꯥꯛꯄꯅꯦ꯫ ꯅꯪꯕꯨ ꯁꯥꯎꯍꯟꯒꯦ, ꯅꯪꯉꯣꯟꯗ ꯈꯠꯅꯕ ꯍꯧꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯗꯣ ꯃꯇꯝ ꯈꯖꯤꯛꯇꯪ ꯀꯥꯏꯊꯣꯛꯂꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯦ, ꯌꯥꯒꯗ꯭ꯔꯣ? ꯀꯩꯅꯣ? ꯀꯩ ꯋꯥꯔꯤꯅꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ, ꯑꯩ ꯅꯥ ꯄꯪꯗꯦ꯫ ꯅꯪꯅ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯑꯗꯨꯝ ꯇꯥꯏ꯫ ꯀꯨꯁꯨꯝ, ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯪꯅꯁꯨ ꯑꯩꯕꯨ ꯑꯝꯇ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯅꯪ ꯑꯩꯅ ꯄꯥꯏꯔꯤꯁꯦ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯦ? ꯑꯩꯅ ꯇꯧꯔꯤꯁꯦ ꯐꯥꯒꯤ ꯃꯥꯟꯕ꯭ꯔꯣ? ꯅꯁꯥ ꯄꯨꯝꯕ ꯑꯗꯣ ꯁꯨꯝꯕꯟ ꯃꯅꯨꯡ ꯑꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯟꯅ ꯁꯨꯒꯥꯏꯕ ꯉꯝꯕ ꯀꯨꯁꯨꯝꯅꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯖꯤꯟꯕ ꯐꯩ꯫ ꯀꯨꯁꯨꯝ, ꯅꯪ ꯁꯤꯗꯤ ꯏꯁꯧꯗ ꯂꯥꯡꯂꯒ ꯍꯦꯛ ꯂꯩ꯫ ꯃꯤꯅ ꯅꯨꯡꯁꯤꯗꯅ ꯍꯥꯏꯔꯒ ꯑꯩꯕꯨ ꯁꯨꯝꯕꯟꯗ ꯍꯥꯞꯂꯒ ꯁꯨꯒꯦ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯤꯗꯣꯛꯈ꯭ꯔꯗꯤ ꯅꯪꯗꯤ ꯌꯥꯝ ꯃꯥꯡꯖꯗꯣꯏꯅꯤ꯫ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯩꯕꯨ ꯍꯥꯠꯂꯒ ꯅꯪꯕꯨ ꯄꯦꯜꯂꯗ꯭ꯔꯕ? ꯁꯦ, ꯀꯗꯥꯏꯅꯣ? ꯁꯨꯛꯇꯣ ꯄꯤꯔꯛꯑꯣ, ꯐꯧꯗꯣ ꯑꯩ ꯁꯨꯕꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯋꯥꯡꯅ ꯀꯨꯁꯨꯝꯒꯤ ꯃꯈꯨꯠꯇꯒꯤ ꯁꯨꯛ ꯑꯗꯨꯕꯨ ꯂꯧꯅꯅꯕ ꯇꯧꯔꯛꯄꯗ ꯁꯣꯏꯕꯗꯒꯤ ꯀꯨꯁꯨꯝꯒꯤ ꯃꯈꯨꯠꯇ ꯂꯨꯋꯥꯡꯒꯤ ꯃꯈꯨꯠ ꯑꯗꯨ ꯈꯖꯤꯛꯇꯪ ꯊꯦꯡꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯨꯁꯨꯝ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯒꯠꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯃꯤꯌꯥꯝ ꯎꯁꯤꯠꯇꯦꯅꯦ꯫ ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ? ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯑꯃꯇ ꯃꯈꯥ ꯇꯥꯔꯨꯕ ꯇꯧꯗꯅ ꯂꯨꯋꯥꯡꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯀꯨꯁꯨꯝꯒꯤ ꯈꯨꯇꯨꯝ ꯑꯗꯨꯅ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯊꯣꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯨꯋꯥꯡ ꯑꯗꯨ ꯐꯅ ꯃꯁꯥ ꯀꯟꯖꯔꯕꯁꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯨꯁꯨꯝꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯁꯥ ꯀꯟꯕ ꯍꯦꯜꯂꯝꯕ ꯃꯥꯜꯂꯤ꯫ ꯂꯨꯋꯥꯡꯅ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯅꯪꯍꯧꯗ꯭ꯔꯦ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯐꯠ ꯐꯠ ꯍꯥꯏꯖꯤꯜꯂꯛꯇꯨꯅ ꯂꯨꯋꯥꯡꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯗꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯂꯨꯋꯥꯡꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯌꯣꯏꯕ, ꯀꯨꯁꯨꯝ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯒ ꯑꯝꯇ ꯍꯥꯏꯔꯣꯏ꯫ ꯅꯣꯏꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ꯫ ꯑꯩꯕꯨ ꯐꯨꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯣꯕ꯫ ꯀꯔꯤꯒꯤ ꯂꯦꯞꯄ? ꯀꯔꯤꯒꯤ ꯂꯦꯞꯄ? ꯅꯈꯣꯏꯅ ꯈꯜꯂꯤꯕꯕꯨ ꯑꯩꯁꯦ ꯅꯨꯄꯤꯅꯤ, ꯑꯁꯣꯟꯕꯤꯅꯤ ꯁꯤꯔꯣ? ꯅꯪꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯠꯇꯅ ꯇꯣꯛꯑꯔꯣꯏ꯫ ꯏꯃꯥ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯀꯨꯁꯨꯝ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯑꯩ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯣꯏ꯫ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯃꯍꯥꯛꯅ ꯂꯥꯎꯔꯛꯄꯗꯨ ꯇꯥꯕꯗ ꯀꯨꯁꯨꯝꯒꯤ ꯃꯅꯣꯝꯆꯥꯁꯤꯡ ꯑꯗꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯨꯁꯨꯝꯕꯨ ꯈꯥꯝꯇꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯋꯥꯡꯗꯤ ꯀꯨꯁꯨꯝꯅ ꯁꯥꯊꯤꯅ ꯐꯨꯗꯠꯈꯤꯕ ꯑꯗꯨꯅ ꯃꯁꯥ ꯑꯗꯨ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯪꯅꯕꯗꯒꯤ ꯄꯥꯈꯪ ꯃꯆꯥ ꯈꯔꯕꯨ ꯀꯧꯗꯨꯅ ꯂꯨꯋꯥꯡꯕꯨ ꯃꯌꯨꯝꯗ ꯊꯤꯜꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯨꯁꯨꯝꯕꯨꯁꯨ ꯃꯅꯣꯝꯆꯥꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯉꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯁꯨꯝ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯑꯗꯨꯒ ꯃꯅꯣꯝꯆꯥꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏꯅ ꯐꯅ ꯉꯥꯡ ꯆꯩꯔꯕꯁꯨ ꯀꯨꯁꯨꯝꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯍꯣꯡꯗꯣꯛꯆꯒꯗꯕ ꯂꯩꯇꯦ ꯍꯥꯏꯕ ꯑꯁꯤꯃꯁꯨ ꯃꯈꯣꯏꯅ ꯈꯪꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯇꯁꯦꯡꯅ ꯀꯤꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯄꯥꯈꯪ ꯃꯈꯩꯅꯁꯨ ꯃꯍꯥꯛꯄꯨ ꯐꯅ ꯅꯨꯡꯁꯤꯕ ꯇꯥꯔꯒꯁꯨ ꯃꯆꯤꯟꯅ ꯊꯣꯛꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯑꯗꯨꯗꯤ ꯉꯝꯅꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯎꯕꯗ ꯃꯁꯥ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯂꯣꯟꯅꯗꯤ ꯑꯗꯨꯃꯛ ꯌꯦꯡꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯀꯨꯁꯨꯝ ꯑꯗꯨ ꯃꯅꯣꯝꯆꯥ ꯑꯃꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯨꯁꯨꯝ, ꯅꯪꯅꯦ ꯀꯩꯊꯦꯜꯗ ꯑꯃꯨꯛꯇ ꯆꯠꯂꯨ ꯂꯥꯎ꯫ ꯍꯣꯏ ꯏꯗꯣꯝꯆꯥ, ꯑꯗꯣ ꯑꯩ ꯀꯩ ꯂꯩꯆꯣ ꯍꯥꯏꯅꯣ? ꯑꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯑꯃꯨꯛꯇ ꯂꯩꯔꯨꯆꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤꯅꯦ ꯅꯈꯨꯔꯥ ꯃꯌꯥꯝ ꯑꯗꯣ ꯍꯟꯅꯔꯛꯑꯅꯤ꯫ ꯃꯈꯣꯏꯅ ꯍꯜꯂꯛꯂꯕꯗꯤ ꯆꯥꯛ ꯂꯣꯏꯔꯝꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕꯨ ꯐꯨꯕ ꯆꯩꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯀꯅꯤ꯫ ꯑꯗꯨꯅꯅꯦ ꯅꯪꯅ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ ꯑꯅꯧ ꯑꯄꯦꯠ ꯌꯦꯡꯂꯒ ꯈꯔ ꯂꯩꯔꯛꯑꯣ꯫ ꯍꯣꯏ ꯏꯗꯣꯝꯆꯥ, ꯑꯗꯨꯒꯅꯦ ꯅꯪ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯂꯥꯛꯅꯅꯕꯁꯨ ꯇꯧꯀꯣ꯫ ꯀꯨꯁꯨꯝꯗꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯀꯩꯊꯦꯜꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯨꯁꯨꯝꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯑꯀꯤꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯁꯨꯝꯗꯤ ꯃꯈꯣꯏꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯌꯦꯡꯁꯤꯜꯂꯨꯕꯁꯨ ꯇꯧꯗꯦ꯫ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯃꯅꯥ ꯃꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤꯗ ꯊꯥꯡꯕꯗ ꯉꯥꯏꯔꯤ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯅ ꯁꯣꯏꯕꯗꯒꯤ ꯃꯤ ꯆꯤꯟꯃꯟꯈꯤꯕꯅ ꯀꯨꯁꯨꯝꯗ ꯊꯦꯡꯖꯤꯜꯂꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯨꯁꯨꯝꯗ ꯊꯦꯡꯖꯤꯟꯒꯦ ꯌꯥꯎꯅ ꯊꯦꯡꯖꯤꯟꯕꯗꯤ ꯅꯠꯇꯦ, ꯁꯣꯏꯕꯗꯒꯤ ꯊꯦꯡꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯇꯧꯗꯅ ꯈꯨꯄꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯧꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯀꯩꯊꯦꯜ ꯑꯗꯨ ꯐꯥꯎꯕ ꯈꯨꯄꯥꯛ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨꯅ
ꯁꯣꯟꯊꯥꯡ ꯅꯥꯏꯅ ꯍꯦꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯨꯁꯨꯝ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯔ ꯑꯃꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ, ꯍꯩꯃ, ꯀꯨꯁꯨꯝꯁꯦ ꯅꯨꯄꯥꯁꯤꯕꯨ ꯑꯃꯨꯛ ꯐꯨꯈ꯭ꯔꯦꯅꯦꯍꯦ, ꯉꯁꯤꯗꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯅꯨꯄꯥ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗꯀꯣ, ꯃꯍꯥꯛ ꯉꯁꯤꯗꯤ ꯐꯖꯕ ꯇꯥꯔꯦꯗꯅ꯫ ꯋꯥꯍꯩ ꯑꯁꯤꯈꯛ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ ꯃꯈꯣꯏꯁꯨ꯫ ꯀꯨꯁꯨꯝꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨꯗꯤ ꯈꯪꯕ ꯑꯣꯏꯕꯅ ꯀꯥ ꯍꯦꯟꯕ ꯋꯥꯍꯩ ꯍꯥꯏꯒꯗꯕꯁꯨ ꯀꯤꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯨꯁꯨꯝꯅ ꯐꯨꯈꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯁꯥ ꯑꯗꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕ ꯈꯣꯟꯖꯦꯜꯗ ꯅꯤꯛꯂꯒ ꯍꯥꯏꯔꯛꯏ, ꯀꯨꯁꯨꯝ, ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈꯤꯕꯅꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯀꯔꯤꯒꯤ ꯁꯣꯏꯕ? ꯍꯥ, ꯀꯔꯤꯒꯤ ꯁꯣꯏꯕꯅꯣ? ꯅꯈꯣꯏ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯈꯜꯂꯤꯕꯕꯨ ꯑꯁꯤꯒꯨꯝꯅ ꯃꯤ ꯌꯥꯝꯅ ꯆꯤꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯑꯩꯕꯨ ꯃꯥꯡꯅꯅꯕ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯊꯋꯥꯏ ꯑꯗꯣ ꯃꯥꯡꯅꯤꯡꯕ꯭ꯔꯥ? ꯍꯥ? ꯅꯣꯏꯅ ꯅꯨꯄꯤ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯠꯇꯦ ꯀꯨꯁꯨꯝ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯌꯥꯝꯅ ꯂꯥꯜꯂꯤ, ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈꯤꯕꯅꯤ꯫ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯉꯨ, ꯑꯁꯤ ꯇꯥꯍꯧꯗꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯇꯨꯡꯗꯗꯤ ꯑꯩ ꯁꯣꯏꯗꯅꯕꯁꯨ ꯍꯣꯠꯅꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯁꯨꯝꯅ ꯋꯥꯍꯩ ꯑꯃ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯊꯨꯅꯃꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯀꯨꯁꯨꯝꯒ ꯃꯥꯟꯅꯒꯗꯕ ꯀꯤꯖꯕ ꯑꯣꯏꯕꯅ ꯃꯈꯥ ꯇꯥꯅ ꯀꯨꯁꯨꯝꯅ ꯐꯨꯔꯛꯇ꯭ꯔꯤꯉꯩꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯨꯁꯨꯝꯅ ꯃꯍꯥꯛꯀꯤ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯀꯩꯊꯦꯜ ꯐꯝꯃꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯇꯞꯅ ꯋꯥꯔꯤ ꯁꯥꯅꯔꯛꯏ꯫ ꯏꯅꯦ, ꯀꯩꯅꯣ ꯑꯁꯤꯒꯤ ꯀꯨꯁꯨꯝ ꯍꯥꯏꯕꯤꯁꯤꯅ ꯈꯜꯂꯤ ꯋꯥꯈꯜꯁꯤꯕꯣ? ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯃꯈꯩꯁꯨ ꯃꯥꯅ ꯐꯨꯗꯅ ꯇꯥꯜꯂꯤ, ꯑꯗꯨꯒ ꯃꯗꯨꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯃꯉꯣꯟꯗ ꯁꯣꯏꯈꯤꯗꯨꯅ ꯈꯖꯤꯛꯇꯪ ꯐꯥꯎꯕ ꯍꯦꯛ ꯊꯦꯡꯂꯨ ꯂꯥꯛꯂꯨꯕꯒ ꯌꯥꯗꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯑꯁꯦ ꯃꯁꯛ ꯃꯇꯧ ꯑꯁꯤꯒ ꯃꯥꯅ ꯇꯧꯊꯣꯔꯛꯏꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯅꯍꯥꯒ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯃꯁꯦ ꯃꯤꯒ ꯍꯥꯠꯂꯨꯗꯅ ꯋꯥꯌꯥꯝꯅꯒꯗꯧꯔꯤꯕ ꯖꯥꯠꯅꯤꯀꯣ ꯏꯅꯦ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯁꯨ ꯌꯥꯝꯅ ꯆꯨꯝꯃꯤ, ꯑꯗꯨꯕꯨꯅꯦ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯑꯩꯈꯣꯏꯗꯤ ꯃꯥꯒꯤ ꯃꯔꯝꯗꯒ ꯁꯨꯝꯅ ꯋꯥꯒ ꯉꯥꯡꯅꯕꯁꯦ ꯀꯤꯕꯨ ꯀꯤꯖꯩꯗ꯫ ꯑꯗꯨꯅ ꯏꯕꯦꯝꯃ, ꯑꯇꯣꯞꯄ ꯋꯥꯔꯤ ꯁꯥꯟꯅꯁꯤ, ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤ꯫ ꯑꯇꯥꯕ ꯀꯅꯥꯅ ꯇꯥꯈ꯭ꯔꯒ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯄꯥꯎ ꯑꯁꯤ ꯌꯧꯈ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕꯗꯤ ꯁꯣꯏꯔꯣꯏ꯫ ꯑꯁꯨꯝꯅ ꯀꯨꯁꯨꯝꯕꯨ ꯌꯥꯝꯅ ꯀꯤꯅ ꯆꯠꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯁꯦꯅꯥꯄꯇꯤꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟ ꯑꯗꯨ ꯀꯨꯁꯨꯝꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯥ ꯁꯦꯅꯥꯄꯇꯤꯅ ꯈꯜꯂꯤꯕꯁꯦ ꯀꯨꯁꯨꯝꯅ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯥ ꯑꯃꯠꯇꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯕ ꯑꯗꯨ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯐꯨꯗꯨꯅ ꯇꯥꯜꯂꯤꯕꯁꯤ ꯃꯥꯒꯤꯗꯃꯛꯇ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯃꯇꯤꯛ ꯆꯥꯗꯕꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯨꯁꯨꯝ ꯑꯁꯤ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ, ꯇꯣꯝꯊꯤꯟꯗꯤ ꯁꯦꯅꯥꯄꯇꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ, ꯃꯥꯒꯤ ꯐꯖꯔꯕ ꯃꯁꯛ ꯃꯇꯧ ꯑꯗꯨꯗ ꯊꯥꯛ ꯆꯥꯅꯕ ꯅꯨꯄꯥꯗꯤ ꯇꯣꯝꯊꯤꯟꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯅ ꯋꯥꯍꯩ ꯑꯃ ꯑꯅꯤꯈꯛ ꯍꯦꯛ ꯍꯥꯏꯔꯛꯄꯗꯒꯤ ꯀꯨꯏꯍꯧꯗꯦ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯁꯥꯐꯨ ꯀꯟꯅ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯀꯨꯁꯨꯝꯅ ꯃꯍꯥꯛꯀꯤ ꯈꯨꯇꯨꯝ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯗꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯇꯣꯝꯊꯤꯟꯒꯤ ꯃꯌꯥ ꯑꯅꯤꯈꯛꯁꯨ ꯇꯦꯛꯂꯒ ꯄꯥꯏꯊꯣꯛꯇꯨꯅ ꯃꯌꯥ ꯑꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯊꯤꯟꯁꯨ ꯀꯨꯁꯨꯝꯕꯨ ꯀꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯐꯥꯔꯒ ꯌꯥꯝꯅ ꯊꯤꯅ ꯐꯨꯗꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯇꯣꯝꯊꯤꯟꯕꯨ ꯐꯨꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ, ꯅꯪ ꯆꯦꯟꯈꯤꯅꯣ, ꯉꯥꯏꯈꯨꯋꯣ, ꯅꯪꯅ ꯈꯜꯂꯤꯕꯨ ꯅꯪꯁꯦ ꯁꯦꯅꯥꯄꯇꯤꯒꯤ ꯃꯆꯥꯅꯤ ꯀꯥꯏꯅ ꯑꯩꯅ ꯍꯦꯛꯇ ꯀꯤꯒꯗꯕ ꯃꯥꯟꯕ꯭ꯔꯣ? ꯍꯥ? ꯅꯪꯅ ꯙꯝꯀꯥ ꯇꯧꯔꯒ ꯑꯩꯅ ꯆꯠꯀꯗ꯭ꯔꯣ? ꯉꯁꯤꯗꯤ ꯁꯦꯅꯥꯄꯇꯤꯒꯤ ꯃꯆꯥꯁꯦ ꯇꯪꯈꯥꯏ ꯀꯥꯏꯊꯣꯛꯂꯒ ꯅꯨꯡꯁꯥꯗ ꯊꯨꯝ ꯇꯣꯠꯂꯒ ꯐꯧꯒꯦ ꯈꯪꯒꯅꯤ꯫ ꯀꯨꯁꯨꯝ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯒ ꯍꯥꯏꯖꯔꯣꯏ꯫ ꯑꯩꯅ ꯈꯟꯕꯗꯤ ꯑꯩꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯉꯝꯕ ꯊꯧꯒꯤ ꯃꯆꯥꯅꯤꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯒꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯣ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯌꯥꯅꯤꯡꯗꯦꯅ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯕꯨ ꯑꯩꯕꯨ ꯐꯨꯔꯤ ꯀꯩꯒꯤꯅꯣ? ꯑꯩꯕꯨ ꯊꯥꯗꯣꯛ, ꯑꯩ ꯆꯠꯆꯈ꯭ꯔꯒꯦ꯫ ꯀꯔꯤ? ꯑꯩꯕꯨ ꯅꯪꯒꯤ ꯅꯃꯤꯠꯇ ꯂꯥꯏꯐꯗꯤꯕꯤꯒꯨꯝꯅ ꯎꯕ꯭ꯔꯣ? ꯑꯩꯁꯦ ꯁꯦꯜꯅ ꯂꯩꯕ ꯌꯥꯕ ꯅꯨꯄꯤꯔꯥ? ꯍꯥ? ꯅꯪ ꯍꯧꯖꯤꯛ ꯍꯥꯠꯇꯣꯛꯎꯔꯣ? ꯉꯝꯃꯣꯏ ꯀꯥꯏꯅ ꯈꯟꯕ꯭ꯔꯕ? ꯅꯪ ꯍꯥꯠꯇꯣꯛꯎꯔꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯇꯣꯝꯊꯤꯟꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯀꯟꯅ ꯃꯦꯠꯁꯤꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯦꯅꯥꯄꯇꯤꯁꯨ ꯀꯨꯁꯨꯝꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯌꯧꯔꯗꯨꯅ ꯃꯍꯥꯛꯅꯁꯨ ꯀꯨꯁꯨꯝꯗ ꯃꯆꯥꯅꯨꯄꯥꯒꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯀꯟꯕꯤꯅꯕ ꯍꯥꯏꯖꯕꯗꯒꯤ ꯀꯨꯁꯨꯝꯅ ꯇꯣꯝꯊꯤꯟꯕꯨ ꯍꯥꯠꯄꯃꯛꯇꯤ ꯍꯥꯠꯄꯤꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯦꯅꯥꯄꯇꯤꯅ ꯃꯆꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯍꯜꯂꯛꯂꯒ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯂꯥꯏꯀꯠꯅꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯨꯁꯨꯝꯒꯤ ꯃꯊꯛꯇ ꯋꯥ ꯑꯃꯠꯇ ꯉꯥꯡꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯇꯧꯕꯇꯕꯨ
kusumgi mawong mataw asigi maramda mahakna asengba adumadi khangdokninglami. Mahakna asumna makha tana tawraklabadi khul asigi nupa makhai mahakki makhuta siba tare haina khalami. Masidasu natana kusum asi mayum panba khangdana adum lairabadi maduna hena pakhang makhaida khudong thiningai oirakani haina khanjarami. Aduna Senapatina leibak adugi machin chatpa ahal kharabu mahakki yumda kaukhatuna watanarami. Ipal hoi khura hoi mayam gasina chana ahal mayam bu kaujaba atai maramgi nate kusumgi matangda wafam khara khanasi haina kaujabani. Ahal mayam kusumna tawriba mawong matawase kharadi henmale leibak asigi nupa mayam ase mana phudabu nupa amta yawarmaroi aduga mana phajariba masak matawasiga hairurabadi karamba nupanabu mabu ubada ngauroidoribano nungsiba apamba haiba ihul asisu kanana phajinba ngambage aduna pakhang macha makhainadi mabu ubada nungsisaduna nungsi haina hairakpa tabani adubu kusumnadi magi manakta naksinaba hotnarakpa nupa khuding yamna sathina phubi aduna leibak asigi ahal oiriba ipal hoi mayamna kusumna tawriba mawong mataw asigi maramda mangoda wakhal tananaba khara warak watemnaba haijani aduga mana adumna tawriba adugi maramda hangtoklaga aikhoisu mateng pangba yaba karino pangbada phagadra ningje aduga ipal hoi mayam wafam ase ining thawgi nakong yaurabadi kusum ase ining thawna sawraga chairak pirakpasu yai aduna madumaksu ichagumlabi mangoda tawhaningde aduna aikhoina mahakpu naurigai asida wakhal taraknaba amukta tawsi. Hoi Senapati nahakna hairibado yamna chummi aikhoisu kari tawba yabage haina ahal mayam ama khanaramlibani adubu ibungona wafam asibu hawdokpiraklabanina aikhoi mayamna kusumbu miyam tinba wayel sang aduda kaukhatlaga mahakki mawong mataw adugi maramda khangdoknaba tawrasi aduga mabusu wakhal tananaba aikhoi mayamna haiduna yenglasi. Phare madune aina pamliba asisu adudi matamse thengthabasu phatre aduna ipal hoi hayengwa hekta kusumda pau piruna kaukhatnaba tawrasi. Asumna haina duna mathangi numitta leibak adugi machin chatpa ahal kharana kusumbu angang thaduna pau pihalami. Iche kusum nahakpu leibak asigi ahal makhaina wayel sangda hojumang laktaba yade haina pau tawraiye aduna hojumang wayel sangda thuna lao hai aidi karigino haise hoi lage haramu asumna kusum adu thintaba tawda wayel sang adu tamna laklami leibak adugi ahal angang haidana kusumgi maramda asengba achumba adu khangnaba haiduna makhoisu wayel sang adu da hanadagi laktuna leiramle kusumsu leibak miyam marak aduda masada akiba machet amata yaudana mamai adu nonthabasu tawda yamna thauna leida ahal mayam adugi mamangda changlaktuna leplare aduga hanglai ipu hoi mayam nasuaibu wayel sang asida kobiribasibu karigino kari karamba wafamgidamakta aibu wayenbige hairibano isu ibema ipu hoina nangbu kauribase nangi nawongna taw haibadi nangna nupa macha makhaida phu chaidana tawriba mayam asigi maramda wafam khara hange haiduna kaubani yengu kusum nahak asi leisa mapung pharabani aduga nahakki saktam adusu asuki matik changkhona phajaba ama oibana pakhang makhaina ngaunaba pamdaba haibasidi masana tabani adubu nangnadi nahakki nanakta naksinaba honarakpa nupa makhai tap taba makhai hekta phudatuna thare nupa sing aduna nangonda karisu akaiba wahai sizinaduna nangonda wahai karan jalabasu nate aduna karigi nangna adumna tawriba aduba ipu hoi mayam nasuwaigi su aningba amakhak leise aduna kanagumba nupa amatagi makhada ai hingloi aduga makhoina tawriba mayam ado aihakpu makhoigi makhada namthaduna thamnanabani haina honaribani adubu aigi punsi asina leiriba makhai nupa amatana aibu koiching chingduna aigi punsibu sananingba mawongda sanahanbadi aidi sumtaw toholo haiba ase aigi achetpa wasakni adubu kusum nupa nupi nungsinaba yumbanminaba haiba asidi taibangi machatni taibang se mamapu mahakna semlaga thamlamlabani masida amana amabu phajinduna makhoigi makhada namtharaga thambagi wafam karisu leite kadomdagi kari wakhalna lamsinduna nangna adumna khaluribana aduga karigi nangna adumna wasakribana adubu handakti kusum ahalsing aduna hangliba wahang adugi pakum adu karisu pirakte mahaki thamoida karigumba aronba wari kharadi phumduna thamni haiba asidi mahaki mawong mataw aduna adumak taklami adubu ahalsing aduna phana them nongduna hanglabasu kusumnadi pakum amata pirakhide
ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯑꯗꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯔꯣꯏ ꯇꯝꯊꯣꯛꯂꯔꯣꯏ ꯃꯇꯥꯒꯨꯝ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯍꯜꯁꯤꯡ ꯑꯗꯨꯅꯁꯨ ꯀꯥꯟꯅꯔꯔꯣꯏ ꯈꯪꯕꯗꯒꯤ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯒ ꯃꯍꯥꯛꯄꯨ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯜꯍꯟꯕꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯀꯨꯁꯨꯝ ꯑꯗꯨ ꯆꯥꯎꯈ꯭ꯔꯕ ꯆꯐꯨ ꯑꯃꯕꯨ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯨꯔꯦꯜ ꯌꯧꯔꯗꯨꯅ ꯏꯁꯤꯡ ꯑꯗꯨꯁꯨ ꯁꯣꯛꯂꯒ ꯀꯣꯛꯊꯛꯇ ꯏꯁꯤꯡ ꯊꯟꯅ ꯌꯥꯎꯔꯕ ꯆꯐꯨ ꯑꯗꯨꯃꯕꯨ ꯊꯥꯡꯒꯠꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯕꯒꯤ ꯃꯇꯨꯡꯗ ꯀꯨꯁꯨꯝ ꯑꯗꯨ ꯅꯨꯡ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯟꯕꯗꯒꯤ ꯃꯍꯥꯛꯀꯤ ꯆꯐꯨ ꯑꯆꯧꯕ ꯑꯗꯨꯃꯒ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯏ ꯉꯥꯛꯇ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯤꯀꯨꯞ ꯈꯔꯗꯤ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯕ ꯄꯥꯈꯪ ꯑꯃꯅ ꯎꯔꯛꯄꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯨꯁꯨꯝꯒꯤ ꯁꯣꯛꯂꯤꯕ ꯃꯈꯣꯡ ꯑꯗꯨꯗ ꯐꯤ ꯃꯆꯦꯠ ꯑꯃꯅ ꯌꯦꯠꯁꯤꯟꯕꯤꯒꯦ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯨꯁꯨꯝꯅ ꯈꯜꯂꯤꯕꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯗꯕꯒꯤ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯊꯣꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯝꯕꯤ ꯑꯗꯨꯗ ꯁꯨꯞꯆꯤꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯌꯣ ꯑꯌꯣ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯒ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯑꯁꯣꯛꯄ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯇꯧꯒꯦ ꯈꯟꯕ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯍꯧꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯀꯨꯁꯨꯝ ꯑꯁꯤ ꯉꯥꯎꯔꯕ ꯃꯥꯜꯂꯤ꯫ ꯃꯍꯥꯛ ꯑꯁꯤ ꯇꯁꯦꯡꯅ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯅꯕꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯩꯄꯥꯛ ꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯌꯥꯏꯕꯤꯔꯦꯜꯁꯨ ꯀꯨꯁꯨꯝꯒꯤ ꯐꯖꯕ ꯑꯗꯨꯗ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅꯁꯨ ꯀꯨꯁꯨꯝꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯗꯨꯃꯗꯤ ꯀꯨꯁꯨꯝꯒꯤ ꯃꯐꯝꯗ ꯈꯪꯍꯜꯂꯒꯦ ꯈꯟꯗꯨꯅ ꯑꯆꯝꯕ ꯈꯨꯗꯣꯜ ꯈꯔꯒ ꯂꯣꯏꯅꯅ ꯀꯨꯁꯨꯝꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯨꯁꯨꯝꯒ ꯊꯦꯡꯅꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯀꯨꯁꯨꯝ, ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯍꯦꯛꯇꯃꯛ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯎꯁꯤꯠꯇꯕꯒꯤ ꯋꯥꯈꯜꯗꯤ ꯅꯠꯇꯦ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯁꯥꯎꯕꯁꯨ ꯇꯧꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯁꯦꯡꯂꯕ ꯋꯥꯐꯝ ꯑꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯈꯪꯍꯟꯅꯤꯡꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ꯫ ꯋꯥꯐꯝꯁꯦ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯩꯅ ꯃꯗꯨꯗ ꯅꯝꯐꯨ ꯍꯥꯐꯨꯗ ꯅꯪꯉꯣꯟꯗ ꯌꯥꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯖꯕꯁꯨ ꯇꯧꯖꯔꯣꯏ꯫ ꯇꯧꯕꯇꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯃꯗꯤ ꯅꯪꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯉꯤ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯀꯨꯁꯨꯝ꯫ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ꯫ ꯁꯦ, ꯃꯁꯤꯒꯤ ꯑꯆꯝꯕ ꯈꯨꯗꯣꯜ ꯑꯁꯦ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯃꯁꯤꯗꯤ ꯅꯪꯕꯨ ꯊꯦꯝꯅꯅꯕ, ꯅꯪꯕу ꯁꯨꯝꯅꯅꯕ ꯍꯥꯏꯅ ꯄꯨꯔꯛꯄ ꯈꯨꯗꯣꯜꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯅꯪꯕꯨ ꯏꯆꯝ ꯆꯝꯅ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯅꯤ꯫ ꯅꯪꯅ ꯐꯅ ꯌꯥꯝꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯦ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯃꯁꯤꯗꯤ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒ ꯈꯨꯗꯣꯜ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯨꯁꯨꯝ ꯑꯗꯨ ꯅꯨꯄꯥ ꯑꯃꯠꯇꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯔꯛꯄ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯨꯕ ꯇꯧꯗꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯦꯛꯇꯃꯛ ꯐꯨꯊꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯁꯤꯗꯤ ꯑꯗꯨꯝꯅ ꯇꯧꯔꯛꯇ꯭ꯔꯦ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯏꯕꯤꯔꯦꯜꯅ ꯄꯤꯔꯤꯕ ꯈꯨꯗꯣꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯨꯗꯣꯜ ꯑꯗꯨꯕꯨ ꯇꯞꯅ ꯂꯧꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯕ ꯇꯧꯗꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯑꯎꯕ ꯀꯅꯥꯅꯗꯤ ꯉꯛꯄꯁꯨ ꯐꯥꯎꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅꯁꯨ ꯀꯨꯁꯨꯝꯒꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯀꯨꯁꯨꯝꯅ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯣꯏꯔꯕ ꯃꯥꯜꯂꯤ ꯈꯜꯂꯗꯨꯅ ꯍꯔꯥꯎꯅ ꯀꯣꯅꯨꯡꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯝ ꯑꯃꯅꯁꯨ ꯍꯟꯗꯛ ꯀꯨꯁꯨꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯈꯟꯅꯔꯝꯃꯤ, ꯍꯟꯗꯛꯇꯤ ꯀꯨꯁꯨꯝꯗꯣ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯕꯤꯔꯦꯜꯗꯗꯤ ꯀꯩꯁꯨ ꯐꯨꯕ ꯆꯩꯕ ꯇꯧꯔꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯇꯤ ꯅꯍꯥ ꯃꯈꯩ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯉꯥꯏꯔꯤꯕ ꯖꯥꯠꯅꯤꯗꯅ꯫ ꯁꯤꯡꯈ꯭ꯔꯦꯗꯀꯣ ꯀꯨꯁꯨꯝ ꯏꯕꯦꯝꯃꯗꯣ꯫ ꯃꯁꯛ ꯃꯇꯧ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯋꯥꯈꯜꯒ ꯆꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯟꯅꯔꯨꯔꯦ꯫ ꯑꯗꯨꯒ ꯃꯥꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯐꯪꯅꯅꯕ ꯂꯥꯂꯣꯡ ꯌꯥꯠꯂꯤꯕ ꯖꯥꯠꯅꯤꯗꯅ꯫ ꯍꯣꯏꯅꯦ, ꯑꯗꯨꯅꯤꯅꯦ, ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯈ꯭ꯔꯦ ꯋꯥꯅꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯄꯥ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯃꯍꯥꯛ ꯃꯇꯣꯝꯇꯕꯨ ꯑꯣꯏꯔꯝꯒꯅꯤ ꯀꯨꯁꯨꯝꯅ ꯐꯨꯔꯛꯇ꯭ꯔꯤꯕꯁꯦ꯫ ꯃꯍꯥꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯈꯩꯗꯤ ꯃꯌꯥ ꯇꯦꯛꯄ ꯌꯥꯎ, ꯃꯃꯥꯏ ꯃꯃꯤꯠꯇ ꯗꯥꯛꯐꯝ ꯇꯥꯕ ꯌꯥꯎ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯅ ꯐꯨꯈꯤꯕ ꯃꯃꯤꯒ ꯑꯃꯠꯇ ꯀꯣꯛꯑꯝꯈꯤꯔꯣꯏꯗ꯫ ꯇꯧꯕꯒꯤꯕꯨꯗꯤ ꯀꯨꯁꯨꯝꯅ ꯐꯖꯔꯤꯕ ꯃꯁꯛ ꯃꯇꯧ ꯑꯗꯨꯒꯗꯤ ꯃꯍꯥꯛꯇꯤ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤꯅꯦ ꯍꯥꯏꯕꯗ ꯆꯞꯄꯨꯗꯤ ꯆꯥꯅꯩꯗ꯫ ꯐꯅꯗꯨꯝ ꯐꯔꯦ꯫ ꯃꯍꯥꯛꯇꯕꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯦ ꯁꯥꯟꯇꯤ ꯈꯔꯗꯤ ꯐꯪꯒꯗꯕ ꯃꯥꯜꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯌꯥꯏꯕꯤꯔꯦꯜ ꯑꯗꯨ ꯀꯨꯁꯨꯝꯅ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯈꯔ ꯎꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯑꯃ ꯊꯥꯗꯨꯅ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯇꯨꯔꯦꯜ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯎꯅꯁꯤ ꯍꯥꯏꯅ ꯄꯥꯎ ꯊꯥꯔꯛꯂꯝꯃꯤ꯫ ꯀꯨꯁꯨꯝꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯇꯨꯔꯦꯜ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯏꯕꯤꯔꯦꯜ ꯑꯃꯗꯤ ꯀꯨꯁꯨꯝ ꯑꯅꯤꯗꯨ ꯂꯝꯕꯤ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯠꯃꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯥꯏꯕꯤꯔꯦꯜꯅꯗꯤ ꯀꯨꯁꯨꯝꯗ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯀꯨꯁꯨꯝꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯑꯗꯨꯒ ꯌꯥꯏꯕꯤꯔꯦꯜꯅ ꯈꯜꯂꯤꯕꯅ ꯀꯨꯁꯨꯝꯅ ꯃꯍꯥꯛꯄꯨ ꯌꯥꯕꯤꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯀꯨꯁꯨꯝꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯨꯠ ꯁꯝꯅꯔꯒ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯅ ꯍꯦꯛ ꯇꯧꯔꯨꯔꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯨꯁꯨꯝꯒꯤ ꯑꯁꯥꯎꯕꯗꯨ ꯈꯪꯍꯧꯗꯅ ꯐꯨꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯐꯨꯕꯒꯨꯝꯅ ꯐꯨꯗꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯈꯔ ꯑꯗꯨ ꯂꯥꯞꯇꯛꯅ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯎꯔꯗꯨꯅ ꯀꯨꯁꯨꯝꯕꯨ ꯈꯥꯝꯗꯣꯛꯂꯒ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯀꯜꯂꯝꯃꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣꯗꯤ ꯀꯨꯁꯨꯝꯅ ꯐꯨꯈꯤꯕ ꯑꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯧ ꯑꯗꯨꯗ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯌꯥꯏꯕꯤꯔꯦꯜꯕꯨ ꯊꯥꯡꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤꯃꯛ ꯈꯪꯍꯧꯗꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯅꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯥꯎꯁꯦ ꯇꯥꯕꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯄ ꯀꯤꯕ ꯐꯥꯎꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯨꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡꯗꯗꯤ ꯑꯗꯨꯝꯅ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥ ꯑꯗꯨ ꯐꯥꯎꯕ ꯂꯦꯝꯅ ꯊꯥꯔꯛꯇꯕ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯀꯨꯁꯨꯝꯕꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯝꯃꯤ꯫ ꯂꯩꯄꯥꯛ ꯃꯤꯌꯥꯝꯁꯨ ꯅꯤꯡꯊꯧꯅ ꯀꯨꯁꯨꯝꯒꯤ ꯃꯊꯛꯇ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯀꯣꯅꯨꯡꯗ ꯃꯈꯣꯏꯁꯨ ꯋꯥꯌꯦꯟꯕ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯨꯁꯨꯝꯁꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯃꯁꯥꯗ ꯌꯥꯎꯗꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯀꯨꯁꯨꯝꯗ ꯈꯔ ꯁꯥꯎꯔꯞꯅ ꯍꯪꯂꯛꯏ꯫ ꯍꯥꯏ ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯏꯆꯥ ꯌꯥꯏꯕꯤꯔꯦꯜꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯗꯨꯅ ꯃꯍꯥꯛꯄꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯛꯂꯤꯕꯅꯣ? ꯀꯨꯁꯨꯝ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯀꯔꯤꯁꯨ ꯈꯪꯗꯕ ꯑꯃꯒꯨꯝꯅ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯁꯤꯜꯂꯒꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ꯫ ꯍꯥꯏ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯣ? ꯈꯨꯝꯃꯨꯅꯦ, ꯑꯩꯍꯥꯛꯅ ꯍꯪꯂꯤꯕꯁꯦ ꯅꯪꯉꯣꯟꯗꯅꯤ꯫ ꯀꯔꯤꯒꯤ ꯅꯨꯡꯅ ꯁꯥꯕ ꯃꯤꯇꯝ ꯑꯃꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯣ? ꯑꯁꯤ ꯐꯥꯎꯕ ꯀꯨꯁꯨꯝ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯅꯝ ꯀꯟꯕ ꯃꯇꯧ ꯑꯗꯨꯅ ꯅꯤꯡꯊꯧ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯏꯌꯥ, ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯃꯆꯥ ꯅꯍꯥꯛꯅ ꯑꯩꯒꯤ ꯋꯥꯍꯪꯕꯨ ꯄꯥꯎꯈꯨꯝꯗꯕꯒ ꯁꯥꯏ꯫ ꯐꯩ, ꯍꯟꯗꯛꯀ ꯅꯍꯥꯛꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯂꯨꯔꯦꯜ ꯑꯗꯣ ꯈꯨꯗꯛ ꯑꯁꯤꯗ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯀꯛꯀꯗꯕꯅꯤ ꯈꯪꯉꯨ꯫ ꯀꯨꯁꯨꯝ ꯍꯟꯗꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛ ꯇꯞꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯑꯗꯨꯁꯨ ꯇꯥꯔꯛꯄ ꯎꯈꯤꯔꯝꯃꯤ꯫ ꯀꯨꯁꯨꯝꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛ ꯂꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯤꯒꯤꯗꯤ ꯃꯈꯣꯏꯕꯨ ꯄꯣꯛꯄ ꯃꯄꯥ ꯑꯗꯨꯅ ꯃꯆꯥ ꯃꯁꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕ ꯏꯄꯥ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯠꯇꯦ꯫ ꯃꯍꯥꯛꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯩꯒꯤ ꯏꯃꯥꯕꯨ ꯐꯨꯕꯤꯗꯨꯅꯇ ꯊꯝꯈꯤ꯫ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯃꯔꯝ ꯑꯃꯒꯤꯁꯨ ꯄꯥꯕꯅ ꯏꯃꯥꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯈꯤ꯫ ꯃꯁꯤꯅ ꯏꯃꯥꯗꯣ ꯄꯥꯕꯗ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯐꯕꯕꯨ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕꯕꯨ ꯑꯣꯏꯒꯦꯔꯥ ꯏꯃꯥꯅ ꯄꯥꯕꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯐꯥꯎꯕꯗ ꯄꯥꯕꯗ ꯋꯥꯀꯠꯄꯁꯨ ꯌꯥꯔꯝꯗꯦ꯫ ꯄꯥꯕꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯄꯣꯟꯗ ꯌꯣꯛꯄ ꯆꯦꯛꯂꯥ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯊꯤꯅ ꯂꯥꯛꯅꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯏꯃꯥꯒ ꯄꯥꯕꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯔꯝ ꯑꯃꯒꯤꯗꯃꯛ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯗꯤ ꯅꯥꯎꯄꯨꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯕꯅ ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯏꯃꯥꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯤꯅ ꯐꯨꯈꯤꯕ ꯑꯗꯨꯅ ꯏꯃꯥꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯑꯉꯥꯡ ꯄꯤꯛꯂꯤꯕ ꯑꯣꯏꯕꯅ ꯏꯃꯥꯕꯨ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯃꯤꯠꯃꯥꯡ ꯑꯗꯨꯃꯛꯇꯗ ꯏꯃꯥꯅ ꯁꯤꯈꯤꯕꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯥꯕꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯁꯥꯟꯇꯤ ꯈꯔꯗꯤ ꯐꯪꯂꯒꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯋꯥꯈꯜ ꯃꯤꯄꯥꯏꯕ ꯑꯀꯤꯕꯒ ꯂꯣꯏꯅꯔꯒ ꯂꯩꯕ ꯑꯗꯨ ꯐꯔꯒꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯋꯥꯕꯗꯨꯗꯤ ꯃꯗꯨꯅ ꯂꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯤ꯫ ꯄꯥꯕꯒ ꯏꯃꯥꯒꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛ ꯄꯥꯕꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯡꯒ ꯂꯩꯃꯤꯟꯅꯕ ꯇꯥꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯈꯨꯔꯥꯁꯤꯡ ꯑꯗꯨꯁꯨ ꯄꯥꯕꯒꯨꯝꯅ ꯂꯣꯏꯅꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅꯁꯨ ꯏꯗꯣꯝꯆꯥꯁꯤꯡ ꯑꯗꯨꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯤꯅ ꯂꯥꯛꯅꯕꯤꯔꯝꯃꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯁꯨ ꯀꯟꯈꯤꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯄ ꯏꯄꯥ, ꯏꯈꯨꯔꯥ, ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠ ꯑꯁꯤꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯍꯥꯛ ꯌꯥꯝꯅ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯈꯣꯏꯗꯒꯗꯤ ꯂꯣꯏꯅꯔꯔꯣꯏ ꯍꯥꯏꯅ ꯈꯟꯈꯤ꯫ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯅꯝꯊꯕ ꯉꯝꯗꯅꯕ ꯍꯥꯏꯅ ꯊꯕꯛ ꯄꯨꯝꯕ ꯇꯧꯈꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝ ꯑꯗꯨ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤ ꯇꯥꯔꯨꯔꯒ ꯂꯩꯄꯥꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯅꯍꯥꯃꯈꯩ ꯃꯍꯥꯛꯄꯨ ꯂꯥꯟꯅ ꯎꯔꯨꯔꯤꯕ ꯂꯩꯄꯥꯛ ꯃꯤꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯅꯔꯝꯃꯤ꯫
ꯑꯗꯨꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯀꯨꯁꯨꯝꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯔꯒ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯠꯇꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯨꯁꯨꯝ ꯑꯁꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯑꯣꯠꯄꯤꯔꯕꯤ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯄꯤꯕꯤꯕ ꯂꯨꯆꯤꯡꯕꯤ ꯑꯃ ꯑꯣꯏꯅ ꯈꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯔꯥꯜ ꯂꯩꯔꯕ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯁꯤꯡ ꯑꯗꯨꯕꯨꯁꯨ ꯅꯤꯡꯊꯧꯅ ꯆꯩꯔꯥꯛ ꯄꯤꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯥꯏꯕꯤꯔꯦꯜꯅꯁꯨ ꯀꯨꯁꯨꯝꯒꯤ ꯑꯁꯦꯡꯕ ꯈꯪꯂꯛꯄꯗ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯇꯧꯕꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯨꯁꯨꯝꯅꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯁꯨ ꯌꯥꯏꯕꯤꯔꯦꯜꯅꯗꯤ ꯀꯨꯁꯨꯝꯕꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯕꯤꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯌꯥꯏꯕꯤꯔꯦꯜꯅ ꯅꯝꯊꯗꯨꯅ ꯊꯝꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯀꯨꯁꯨꯝ ꯑꯗꯨ ꯅꯨꯄꯥ ꯐꯨꯕ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯤꯌꯥꯝꯅꯁꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯆꯠꯅꯈꯤꯔꯝꯃꯤ꯫